Myanmar Army Battalion nama lalhaubasingi mafamda changjakhre ex-military sing sem saduna lainaba junta na khangankhre China border manakta leiba Myanmar Army base amada leiba army personnel sing lamdam adugi khulai paiba lalawlup amada pulap changjakhre haina khulai paiba lup asigi wangangloi amana phongdokhre agency gi pauna hai khulai paiba lalawbasing na changjarakraba lanmi gi miyoi apunba masing chaniga hompumathoi ne masigi manungda chamaga kuntaret na Lanmini amasung chamaga kuntra marina makoigi imung manung ne makoising asi awang nongpok san state ta leiba infantry battalion asina khwaidagi chawba regular army force ama oiriba ne wangangloi asina makhata na hai area adugi achawba city ama oiriba lokaing athubada alliance na loksin bangam laba yabagi phibam da leire surrender asi mapungoina Arakan Army Myanmar National Democratic Alliance Army amasung Tang National Liberation Army Three Brotherhood Alliance na hawkiba October 13 tagi military government ki mayokta satharakpa langi matungda oirakiba ne alliance asina makhoi na chawna mai pakle haina claim tawri amasung military laingang na makhoi gi tauna hum mangkhre haina November 2 da phongdokiba laikhre San state ki awang thangba sarukta songnariba lanasi army singi achawba singnaba ma oire kumjale singani kunma thoida military na laingak paikraba matungda lingkhatkiba People's Defense Force na hauraktu na hairiba mafam asida lanthengariba ne PDF ki tongan-tongan ba group sing na Three Brotherhood Alliance yauna ethnic armed group sing punsilaga lanthengna duna lakle amaromda Myanmar gi nongchup thamba Rakhine state ta leiba township manga da military sing da target tawduna Arakan Army sing na ningthauka ba numita landarak badagi military lengak ta chawna singna ba mamayok na duna leiriba ne mafam adu da hana Arakan Army amasung military lengaki marakta chahi chupa ma ceasefire laukthokuna chanarakiba ne Lekier Wai kauba Myanmar National Democratic Alliance Army gi wangangloi na agency da hai commander yauna San state ta surrender tawrokiba lanmi khudingmak kiat million amamam amasung makoi gi imung manung gi miyoi singda kiat lak ama pigani hai khe surrender tawkraba San state ki lanmi sing aduna khulai thadokuna sangjarakpa han banatte October 13 ga mathoida Kunlong Township manakta topa infantry battalion gi lanmi ni fuga mathoi khulai thadokuna sangjarakhe October 13 ga mathoi dagi hojik phawbada punna lanmi amasung police punna chani hena khulai thadokuna sangjarakhe haukiba thada lan chathaba haurakibadagi Karen Kayaha Rakhine amasung Chin state loinana Sagaing region da lanmi amasung policing changjarakhe haina ethnic armed group amasung independent local media na phongdorokle Amaromda Myanmar gi military ruler sing na lainga ki staff sing amasung lanmi gi experience leiraba sing gi mathakta mathau tarakbada thabak taunaba sem saduna leinaba khangan khre Nepitawda leiba Secretary of Administrative Council Tin Muang Swen Nahai government staff sing amasung hanagi military personnel sing athu akai phibam lakpada mathau taunaba sem saduna leinaba junta na order tawkhre mathau tarabade asigumba unit asina mapan thongna amasung Natural disaster amasung security gi mathau tarakpada thabak tawrakpa yai haina order aduda palle junta gi wangangloi Jomin Tunna yumsa kaisa numitta hai San state Kayaha state amasung Rakhine state ta masing yamlaba khulai paiba laloba singi makhutta military gi achoba safu ama nangle mahak na hai mafam kharadagi military position kharade mafam hongdokre amasung lalhoba singna drone season aduna bomb chama chama military post sing da thadarakre Drone bomb attack tagi ngak thong na balai ngak na lokhat pa yaba thorang lokhat li hai na junta gi wangangloi aduna phongdok le Myanmar da mukna bagi phibam hengalagli basigi matang da UN Secretary General Antonio Guterres na nungnang ba phongdokre loina na mukna ri banakal animag na micham miyam bu ngak senbina ba appeal tawkhre Myanmar dagi lanjena ri ba miyoi gi masing million ani hen khre